Kolkata gi tonganba mapham singda leiba Manipuri macha singda punsinduna semba Manipuri in Kolkata MIK na sinduna kumamagi amuktang lakpa Yaoshang Cheiraoba kumhei ga mari leinana Yaoshang Cheiraoba Thabal in Kolkata 2023 gi thouram pangthokhre. Haukiba April amada boys Sporting Club Ground, Makundapur Bhavan, Kolkata da pangthokiba Thabal chongbagi thouram aduda Kolkata da leiba Manipuri mabung mopwa mache machal sing amasong atopa kanglup singgi pakhang leisabi mahairoi sing yauna saruk yakhe. Thabal chongbagi marakta maira thanduna minute ani tumina leiduna pongna famlamda Manipur bu yaifaba chaukhatpa nushinaba henanaba amadi amato oina leiminaba santi leiba leibak ama oibagi wakhalonda firep lominake. Thouram aduda Manipur gi nat ki oiba singju bora kanghona chingba sing potlam sing potfam sing famduna saruk yaba lakpa singna chaduna mapung fana saruk yakhe.